Jeri lambi paringe tuan-tuan mawfam singda jingin khai ban maram orega lambi fauna bangam dana leirakiba adu ngarang atheng badage lambi fauna bangam kre garising Imphal thorok ba hokre Imphal East District Police Commando amadi kuntaruk suba Assam Rifles ki apun bakangbuna cycle amadi gamnom village ki akoi bamfam singda ngasisu operation chathari Imphal West Commando amadi taranga suba Assam Rifles ki apun bakangbuna KCP People's War Group ki lami ahum khulai ga konana kiam gai maning mekai dagi fagat pangam kre Ngarang numidang mari suba IRB gi rifleman ama post adu gi toilet siduna lairam lai laikhidrba personal adu gi maming J Jameson kom kawi hairi Happy Life Foundation Manipur gi ani suba mapok kuman palan thoram takhel da leiba Fambilok Children Amusement Park to pangthokre Thiba khangdena leirakiba BJP gi worker ama West Bengal gi Kota Village ki kenel amada gi sina phangle mihat adu Trinamool Congress gi worker na sathavani haina sar story Ngarang numidang Meghalaya ge East Garo Hills da magnitude 3.2 gi chang da juar hakre thodok adu da asopan amadi amanta thokgi paw leite Muzaffarnagar gi Samli district da niam kaina sangsilaga leiramba Myanmar National Mari fagat pangam kre makhata na police na thijen bagi thabak chathari